Matamgi Manipuri Wari channel asibu tabiriba khwai pumnamakpu taram nokjari ngasi sumahau sangom Ojagi Lamhenbi 53 suba tangkak amok puduna lakjari mayam punna taminarasi punsibagi mataududa lembi sumakha taramdana punsibada haifet englamnaga gadagi tapna thokri punsibaso khangum tatong sinba loyerduna dressing table mamangduda jangsalaga taido ngaksamna sat hokjali aduga mamito mingsal yengnakli aduwa mingsalduda tariba saktamda ubada tumina leikri besum anido khangjok sukjalaga munne yengli sir please sir na bunmi batai se punsi chupa kaukdanaba ai photo chamthoklaga thamgeba photo amta ka kapiramoba sir gi phone na traso ai gi phone da kapiramoba sir damcha nangai bulo bulao exam loi badu bita ai khoi ni chen cha hairam khidai de exam sa hai doctor ai khoi ni chen kre se damcha ai amna ware ai bulo bulao kapli mingsalduda tariba laidagi saktamdo hek mangkibaga punsibagi na kungda tariba khonjal duma sumangkri khonjal du mangkibaga punsibadu ken khangta tai ngaksamda hokjilam bataido amuk lo thoroklaga khoisaunana phamung mathakduda langtana langseli aduga phamung machiduda khangpham phamthei makhut ani du namnaga mamitu ngangsangang salaga makok non thaduna wakhaluda shukhalli angamaja nang ay biyang warobra nang naibo asuk yam na wali si karigino nang kaday da lordino dam chayam wari nang thoro ay gimit magsida among talibro dam cha nang buti pamla pamta khangdri kayam koide nang moina thiri se yumda sulaite thawala sulaite manipur da leiribra school khuding chatuna nang buti bani adobo hauju phabu nang buti ba phangdri se karigino kadhaidano nangna sukchik channel ulisiba sana kaidorgene he hoji phabo kumlakrisina lembina thongjal mayanda lemnaga hairakpani punsiba sukyan khangta tai makhut ani du changduna mamaido amuktang nantharaga khodangda siriba gari do haifet yengli masani pingpingna pakhawgaladuna ai chakjaroi ma lembi do ngakjanana punsiba dengleduna garina ne sana chang thiraga lehorbani ne mamagi paukhum pidi punsibado warobu amaga loinana haneng namdana table mathakta leiriba bag tu pairaga yam thona kadagi thokri lembi su punsibagi tung ilaga jancha torduna tanaraga hairakli lam yam sangini hesana chatoribado chaksa chakhomam tor su sakhodana punsibaso thangniba khongthangdo leptabi sumkhum lemli ai chakchaning draibani ma haina mangol yawri punsibado mama da hanne yingdabi sumangda kumthari lembi so pailaita mangolda leplaga lehauri punsiba thorakpo baduda tomaso proprap changsalakduna sir bektum da pibiro yani da tatoma ai sum baijagi tatoma gi thaworiba gari da dum kakhatbiro tomal suma khatadi mamai du lei thoraklaga yam thona gari gi manakta changsalakdaga gari da kakhaladuna start taw haukre punsiba su yam thona gari da kakhalli Tamaso gari du thawa hauri punsibado khonjal developna tatoma lamla panina hayengdagi kharangan kana lakbiyo aiso ngana loisilongge hoi sir asumna lakpana thawal yausilakli thamai bandagi thawal yorokli balambi si phana sangli bani punsibado wa machera ma phawbu ngangdi gari gi sita makok ngatharaga mangnaga phamlanba punsibado thawal yausilakpaduda khangau haugali aduga pisumdo khangsok tukjalaga magukta haifenon tharaduna nageta school satra leplaga leiribaduda sumyengnaga lakli sumyausalakpana thawal ogram wangmataba yausalakli school dress setpi masam tentakakpi nupi ani khak dukan mamangda leplaga lehobado ubada punsibado mamaidu lei thoroktabi hathu hairakli tatuma garimta kham tamalso nageta garido haifedengladuna Sir, sida khamudi pharakta da mamal mamai lepham se na dai jadre sidagi kitang chalaga mamai le thorage punsibado ngamdana mangaga du le thorakladuna tatuma mamai le thupiro soida kum hawrage gari se imta kham haiba tomaso masadu ithak thakna gari mayam maraktuda gari du khamle punsiba suma masasi gari oiring hektam duda kauthakladuna sorok mayai duda khangkum kumthai aduga dukan mamang du tamna chincha tawduna lakli
nupi aniduso dukandudagi thoragli. Punsibaso nupi aniduna chatlibadu uri. Yam thuna lakpani. Adubu punsibana manak naksandringai nupi anidu school gi gate changsankri. Punsibaso chatlambadu chaplebli. Nupi aniduda chungnana yingnaga wakhalduda sukhalli. Amasi angang yaman kreda. Mamaidu danga uradi phajana khangdawni. Ado asidi samyam telini. Angang li samyam sangwani. Oiramda wandida. Aina magi wakhalda dining oraga leibasida mi khudingmau maoina loina oiramali. Wakhal si khana punsibado mamaidu non khalaklaga school maming du yengli. New Era Higher Secondary School. Okay. Tamaso gari dagi kumtharaklaga. Sir, matam se adri chanaba tawsira. Punsibado ken khangtatai gari du da tapnaga khalakladuna. Chalasita toma. Tamaso gari du thawa mu hauri. Asuna punsibado wakhalda haife chingna kibaduda mathangi numittumaso nganna laklaga school mamangduda gari du khamnaga lei. School karakliba sadra singdugi marakta ngarang mana laija haifet malik khana ukiba nupidu lakpriyengni. Adubu lakpo udi. School gi bel takibaga office ta mukjatli. School city thana matam oibaga office ta gilakladuna school mamangduda gari du khamnaga sadra mayam thoroklibadu munnengli. Adubu mana okriba nupidudi yawbu ukiji. Asomna tawraklibase numit humni marini di surabani. Nasiso suti thana matamdo mahausa gumyengli. Adubu mana okriba nupido uba phangdabaduda wakhal yam nungaidana khonjalo tablap hairikli. Tatoma ngahamuk jaba mafamduda oina jalasi. Hoi sir. Tamalso punsibana haiba mafamduda gari du thauduna lakli. Anju haige thongalduda gari du hek khambaga punsibado mamaidu haife jab tharaduna anju haige pukri mapandu yengli. Aduga majina tablap soli. Aina la isi ngasigadi namit marini di suri. Anjuso nongmuta thoklapudi. Maso yumda laitaba zalo. Lina hoigi yumdaso khangnadi phadawa. Aduso khangdini. Kaino aina hojik tawdoisiba. Anga nangidamagdani. Aina ngasi thangnibu khongthangse. Nang manungsibagini. Aina mirot oikibaso. Nangaibu mirairam ganuko. Ay manungsiduna ay mangairamduna adum lairamuko. Wahai se haranga punsibado sor masang hontharakladuna. Tatoma gari mamalito jalasi kanamta thorop udri. Tomaso gari do kitang thawgalaklaga mamalay thongnaba kana honaringai talakduda anju haige thongalduda auto ma thawjilaklaga khamni. Auto dagi anju do kumtharagli punsibaso anju ubada yam thona tomalda gari do khamhalaga hathwa do kumtharagduna anju ngaiduna leidi. Anju so to baradu piramnaga mamaidu lei thorakpada punsibana lepnaga leirambaduda ingangakna punsibagi manakduda tafing changsalakladuna. Sir, udaba yam kuiri kadai chapirubana. Nangunagina laina. Numit marini suri. Nangdi so ting nadre. Ngasi so chatlage ng gari mamalay thorabani. Isorna ay gawa sa uwiramali. Ngasi di tingnari. Sir, ay yumda laiti. Boarding na laybani. Ngarang yumda lakbani. Oh, nang so yumda laita boyre. Laiti sir. Lina ay kuini puli. Ado noy bulay jaga pawpong nakidraba. Hoy sir. Sir na school lalaki da banumito dagi lahi jaga ay kaga pawsang pang nakidri. Phone sa off laikre. Ay kuini yumda chatluraba so yumda layramdi. Tawala laikre na hayri. Maso nang mata ay kuy baning singbirakdi. Punsibado yam nungay na. School so tawal da kakraba. Kakre. Punsibado yam kangning na. Karamba school dana. School sorry. Ay namabuthiri si. Anjo, nang school maming dukang na di amta haibiyo ba? Kangi sir. Damjana haibado moy school maming dubo New Era haibra kaino aduda dami haibani. Anjo na hairikliba school maming da dawada punsibado bisum anido kangsuk sutralaga machina tablap solakli. New Era haiba. Hoy sir. New Era haibani. Punsibado machina tablap soli. Adudi nganay nung kibanupido angang soydin oirongani. Anjo so yam nungaitana makatarakli. Sir, lahi jado kaino matawkri. Hanaga manakidri. Suti layer so yumda lakpadi layardana thawal ibok hoida phawlaktin haibani. Boarding dagi ayamba tholakti hai. Akoina di mabu yam uning. Mana di akoibu uningdaba mali. Ma yam nungai kramali sir. Akoi gamta ningsinglakidri.
ꯑꯩꯒꯁꯨ ꯎꯅꯈꯤꯗꯕ ꯀꯨꯏꯔꯦ ꯃꯥꯅ ꯌꯨꯝꯗ ꯊꯣꯔꯛꯇ꯭ꯔꯕꯗꯨꯗꯅꯤ ꯑꯩꯅ ꯃꯥꯕꯨ ꯊꯤꯕ ꯐꯪꯗ꯭ꯔꯤꯕꯁꯦ ꯃꯥꯅꯤ ꯁꯥꯔ ꯑꯩꯈꯣꯏꯒꯁꯨ ꯎꯅꯈꯤꯗ꯭ꯔꯦ ꯕꯣꯔꯗꯤꯡꯗꯒꯤ ꯊꯣꯛꯂꯛꯎ ꯌꯥꯈꯤꯗ꯭ꯔꯦ ꯍꯥꯏ ꯑꯗꯨꯗꯤ ꯑꯩ ꯕꯣꯔꯗꯤꯡꯗ ꯆꯠꯂꯒ ꯑꯣꯏꯅ ꯎꯅꯧꯔꯒꯦ ꯑꯗꯨ ꯅꯠꯇ꯭ꯔꯗꯤ ꯑꯩꯈꯣꯏꯅ ꯎꯅꯕ ꯉꯝꯂꯔꯣꯏ ꯁꯥꯔ ꯃꯣꯏ ꯕꯣꯔꯗꯤꯡꯗꯣ ꯌꯥꯝ ꯁ꯭ꯇ꯭ꯔꯤꯛ ꯑꯣꯏꯌꯦꯅ ꯍꯥꯏꯕꯅꯤ ꯁꯥꯔꯒ ꯎꯅꯕ ꯌꯥꯗꯧ ꯃꯥꯟꯗꯤꯌꯦ ꯕꯣꯔꯗꯤꯡꯗꯁꯨ ꯌꯥꯔꯣꯏꯗꯕ ꯑꯗꯨꯗꯤ ꯃꯥꯗꯤ ꯌꯨꯝꯗ ꯀꯔꯝ ꯀꯥꯟꯗ ꯊꯣꯛꯂꯛꯇꯣꯏ ꯃꯥꯜꯂꯦ ꯑꯗꯨꯗꯤ ꯍꯥꯏꯕ ꯉꯝꯗꯤꯌꯦ ꯁꯥꯔ ꯅꯪ ꯔꯟꯕꯤꯔꯒ ꯄꯥꯎ ꯐꯥꯎꯅꯗ꯭ꯔꯕꯣ ꯐꯥꯎꯅꯩꯌꯦ ꯁꯥꯔ ꯑꯣ ꯅꯪꯗꯤ ꯕꯣꯔꯗꯤꯡꯗ ꯀꯩꯗꯧꯉꯩ ꯆꯠꯇꯣꯏꯕ ꯍꯌꯦꯡ ꯆꯠꯇꯣꯏꯅꯦ ꯁꯥꯔ ꯑꯩꯒꯤ ꯅꯝꯕꯔ ꯄꯤꯔꯝꯒꯦ ꯃꯊꯪ ꯁꯨꯇꯤ ꯊꯣꯔꯛꯄꯗ ꯄꯥꯎ ꯐꯥꯎꯅꯁꯦ ꯑꯗꯨꯒ ꯁ꯭ꯀꯨꯜꯗ ꯆꯪꯂꯒ ꯎꯅꯕ ꯌꯥꯕ ꯑꯣꯏꯔꯗꯤ ꯎꯅꯧꯔꯒꯦ ꯀꯔꯤꯒꯨꯝꯕ ꯌꯥꯗ꯭ꯔꯗꯤ ꯂꯥꯏꯖ ꯍꯣꯏꯒ ꯁꯨꯇꯤ ꯀꯔꯝ ꯀꯥꯟꯗ ꯂꯩꯕꯅꯣꯗꯣ ꯅꯪ ꯔꯟꯕꯤꯔꯗ ꯑꯝꯇ ꯍꯪꯕꯤꯔꯛꯀꯦꯔꯥ ꯑꯟꯖꯨꯁꯨ ꯃꯀꯣꯛꯇꯨ ꯅꯣꯝꯂꯗꯨꯅ ꯍꯣꯏ ꯁꯥꯔ ꯑꯩ ꯇꯥꯃꯣꯆꯥꯗ ꯑꯝꯇ ꯍꯪꯉꯛꯈꯤꯒꯦ ꯑꯗꯨꯒ ꯍꯥꯏꯔꯛꯑꯒꯦ ꯑꯗꯨꯗꯤ ꯅꯪꯒꯤ ꯅꯝꯕꯔ ꯑꯣꯏꯅ ꯑꯝꯇ ꯍꯥꯏꯔꯛꯑꯣ ꯄꯨꯟꯁꯤꯕꯗꯨ ꯐꯣꯟꯗꯨ ꯄꯨꯊꯣꯔꯛꯂꯒ ꯅꯝꯕꯔꯗꯨ ꯅꯝꯅꯕ ꯁꯦꯝ ꯁꯥꯈ꯭ꯔꯦ ꯑꯟꯖꯨꯁꯨ ꯃꯥꯒꯤ ꯅꯝꯕꯔꯗꯨ ꯍꯥꯏꯔꯛꯂꯤ ꯁꯥꯔ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯐꯥꯎꯅꯔꯁꯤ ꯄꯨꯟꯁꯤꯕꯁꯨ ꯑꯟꯖꯨꯒꯤ ꯅꯝꯕꯔꯗꯣ ꯃꯥꯒꯤ ꯐꯣꯟꯗꯨꯗ ꯅꯝꯂꯗꯨꯅ ꯍꯣꯏ ꯍꯣꯔꯦꯟ ꯑꯩ ꯇꯧꯔꯛꯑꯒꯦ ꯑꯟꯖꯨ ꯑꯩꯅ ꯃꯥꯕꯨ ꯊꯤꯔꯛꯏꯕꯁꯤ ꯀꯨꯏꯔꯕꯅꯤ ꯑꯩꯅ ꯏꯝꯐꯥꯜ ꯊꯣꯛꯂꯛꯄ ꯅꯨꯃꯤꯠꯇꯨꯗꯒꯤ ꯊꯤꯒꯠꯂꯛꯏꯕꯅꯤ ꯌꯨꯝꯗꯁꯨ ꯊꯧꯕꯥꯜꯗꯁꯨ ꯂꯩꯇ꯭ꯔꯦꯅ ꯍꯥꯏꯕ ꯈꯪꯕꯗ ꯁ꯭ꯀꯨꯜ ꯈꯨꯗꯤꯡ ꯆꯠꯂꯒ ꯊꯤꯕꯅꯤ ꯃꯥꯒꯤ ꯃꯔꯤ ꯃꯈꯣꯡ ꯑꯝꯇ ꯈꯪꯂꯛꯇꯕꯗꯒꯤꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯅꯪꯒ ꯊꯦꯡꯅꯔꯒ ꯃꯥꯒꯤ ꯑꯁꯦꯡꯕ ꯑꯃ ꯈꯪꯕꯁꯤ ꯑꯩ ꯋꯥꯈꯜꯁꯦ ꯈꯪꯌꯥꯡ ꯌꯥꯡꯏ ꯑꯩꯗꯤ ꯂꯥꯡꯐꯪ ꯇꯧꯔꯝꯒꯗ꯭ꯔꯅ ꯌꯥꯝ ꯄꯥꯈꯠꯂꯨꯔꯕꯅꯤ ꯑꯩ ꯉꯁꯤꯗꯤ ꯌꯥꯝ ꯍꯔꯥꯎꯏ ꯑꯟꯖꯨ ꯃꯥꯕꯨꯁꯨ ꯌꯥꯝ ꯎꯅꯤꯡꯉꯤ ꯁꯥꯔ ꯁꯤꯗꯩꯗꯤ ꯅꯝꯕꯔ ꯄꯤꯅꯔꯕꯅꯤꯅ ꯑꯩꯈꯣꯏꯁꯨ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯖꯔꯛꯑꯒꯦ ꯑꯟꯖꯨ ꯑꯩꯅ ꯃꯥꯕꯨ ꯅꯨꯡꯁꯤꯕꯒꯤꯗꯃꯛꯇꯅꯤ ꯑꯩꯅ ꯃꯤꯔꯣꯠ ꯑꯣꯏꯈꯤꯕꯁꯨ ꯅꯣꯏꯅꯁꯨ ꯍꯦꯟꯅ ꯈꯪꯂꯝꯒꯅꯤ ꯑꯩ ꯉꯁꯤ ꯐꯥꯎꯕ ꯃꯥ ꯅꯠꯇꯕ ꯅꯨꯄꯤ ꯑꯃꯗ ꯍꯟꯅ ꯌꯦꯡꯗ꯭ꯔꯤ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕ ꯅꯨꯡꯁꯤꯕꯁꯨ ꯃꯥꯅꯤ ꯑꯔꯣꯏꯕꯁꯨ ꯃꯥꯅ ꯑꯣꯏꯒꯅꯤ ꯃꯥ ꯅꯠꯇꯕ ꯀꯅꯥꯝꯇꯒ ꯑꯩ ꯂꯨꯍꯣꯡꯉꯣꯏ ꯁꯥꯔ ꯂꯥꯏꯖꯒ ꯁꯔꯒꯒꯤ ꯋꯥꯔꯤꯁꯦ ꯑꯩꯈꯣꯏꯗꯤ ꯀꯨꯏꯗ꯭ꯔꯤꯌꯦ ꯈꯪꯕ ꯇꯥꯝꯆꯥꯒ ꯄꯥꯎ ꯐꯥꯎꯅꯔꯒ ꯈꯪꯕꯅꯤ ꯃꯇꯝꯗꯨꯗ ꯗꯤꯅꯥ ꯑꯩꯈꯣꯏꯅꯤ ꯈꯪꯂꯝꯂꯗꯤ ꯁꯔꯒꯤ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯂꯝꯒꯗꯕꯅꯤ ꯐꯔꯦꯁꯦ ꯉꯁꯤꯒꯤꯗꯤ ꯊꯦꯡꯉꯤ ꯅꯪꯁꯨ ꯆꯪꯉꯣ ꯍꯣꯔꯦꯟ ꯋꯥꯔꯤ ꯁꯥꯟꯅꯔꯁꯤ ꯑꯩꯁꯨ ꯆꯠꯂꯒꯦ ꯍꯣꯏ ꯁꯥꯔ ꯑꯁꯨꯝꯅ ꯄꯨꯟꯁꯤꯕꯁꯨ ꯆꯠꯈ꯭ꯔꯦ ꯑꯟꯖꯨꯁꯨ ꯄꯨꯟꯁꯤꯕꯒꯤ ꯒꯥꯔꯤꯗꯨꯗ ꯌꯦꯡꯂꯗꯨꯅ ꯀꯩꯅꯣ ꯁꯥꯔ ꯄꯨꯟꯁꯤꯕꯁꯦ ꯍꯧꯖꯤꯛ ꯍꯦꯟꯅ ꯄꯣꯁ ꯇꯥꯈ꯭ꯔꯤꯃꯤ SDOꯒ ꯑꯣꯏꯈ꯭ꯔꯦ ꯍꯥꯏꯕꯅꯤ ꯂꯥꯏꯖ ꯍꯥꯏꯕꯤ ꯅꯥꯇ꯭ꯔꯪꯗꯨ ꯎꯔꯗꯤ ꯂꯦꯛꯊꯔꯅꯤ ꯍꯥꯏ ꯋꯥꯅꯤ ꯀꯩꯒꯤꯅꯣ ꯃꯥꯅ ꯂꯣꯠꯂꯒ ꯂꯩꯔꯤꯁꯤꯕꯣ ꯃꯍꯩꯁꯦ ꯍꯥꯏꯅ ꯑꯟꯖꯨꯗꯣ ꯇꯨꯡ ꯍꯟꯅ ꯍꯟꯅ ꯌꯦꯡꯂꯒ ꯌꯨꯝꯗ ꯆꯪꯂꯛꯂꯤ ꯐꯤꯔꯣꯜꯗꯣ ꯍꯣꯡꯗꯣꯛꯅ ꯊꯤꯟꯊꯕ ꯇꯧꯗꯅ ꯔꯟꯕꯤꯔꯗ ꯀꯣꯜ ꯇꯧꯔꯤ ꯔꯟꯕꯤꯔꯁꯨ ꯄꯥꯏꯈꯠꯂꯛꯂꯤ ꯍꯜꯂꯣ ꯇꯥꯝꯆꯥ ꯑꯩ ꯍꯜꯂꯛꯑꯦ ꯅꯪꯗꯤ ꯀꯩꯗꯧꯉꯩ ꯆꯠꯇꯣꯏꯕ ꯍꯌꯦꯡ ꯆꯠꯂꯅꯤ ꯑꯣ ꯌꯨꯝꯗ ꯀꯨꯏꯅ ꯂꯩꯊꯕ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨ ꯇꯥꯝꯆꯥ ꯂꯥꯏꯖꯗꯣ ꯌꯨꯝꯗ ꯂꯥꯛꯑꯣ ꯁꯨꯡꯌꯥ ꯌꯥꯈꯤꯗ꯭ꯔꯕꯣ ꯁꯨꯇꯤ ꯂꯩꯔꯁꯨ ꯂꯥꯛꯑꯣ ꯌꯥꯈꯤꯗ꯭ꯔꯦ ꯑꯟꯖꯨꯗꯣ ꯉꯥꯡꯕ ꯌꯥꯔꯤꯉꯩ ꯉꯥꯡꯍꯧꯔꯒꯦ ꯃꯇꯥꯒꯨꯝ ꯁꯧꯔꯞꯀ ꯍꯥꯏꯔꯛꯂꯤ ꯅꯨꯡꯉꯥꯏꯇ꯭ꯔꯣ ꯇꯥꯃꯣꯆꯥꯗꯤ ꯄꯦꯜꯂꯝꯒꯅꯤꯅꯦ ꯃꯤꯅ ꯑꯗꯨꯛ ꯌꯥꯝꯅ ꯅꯨꯡꯁꯤꯅꯖꯕꯗꯣ ꯊꯨꯒꯥꯏꯕꯤꯕ ꯇꯥꯃꯣꯆꯥꯅ ꯃꯤꯒꯤ ꯈꯜꯂꯤꯉꯩꯗ ꯂꯥꯏꯖꯅꯅꯦ ꯇꯥꯃꯣꯆꯥꯕꯨ ꯀꯌꯥꯝ ꯋꯥꯔꯧꯔꯝꯒꯅꯤ ꯂꯥꯏꯖ ꯅꯠꯇꯦ ꯑꯩ ꯑꯣꯏꯁꯨ ꯋꯥꯔꯧꯔꯝꯒꯅꯤ ꯑꯟꯖꯨ ꯅꯣꯏꯅ ꯈꯪꯂꯣꯏ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯅ ꯊꯤꯡꯂꯝꯗ꯭ꯔꯗꯤ ꯑꯩꯈꯣꯏ ꯕꯦꯝꯃꯁꯦ ꯅꯝꯗꯅ ꯄꯨꯟꯁꯤꯕꯅ ꯆꯦꯜꯂꯝꯃꯗꯕꯅꯤ ꯑꯗꯣ ꯇꯥꯃꯣꯆꯥ ꯂꯥꯏꯖꯅꯗꯤ ꯁꯔ ꯄꯨꯟꯁꯤꯕꯁꯦ ꯂꯨꯍꯣꯡꯈ꯭ꯔꯦ ꯍꯥꯏꯅ ꯁꯨꯝ ꯂꯩꯔꯝꯒꯗ꯭ꯔꯣ ꯈꯪꯗꯦ ꯂꯩꯔꯝꯗꯣꯏ ꯃꯥꯜꯂꯤ ꯂꯨꯍꯣꯡꯕ ꯀꯥꯏꯕꯒꯤ ꯄꯨꯟꯁꯤꯕꯒ ꯃꯥꯡꯈꯤꯕꯒ ꯄꯥꯎꯒ ꯑꯝꯇ ꯐꯥꯎꯅꯈꯤꯗ꯭ꯔꯕꯅꯤ ꯈꯪꯍꯟꯈꯤꯗ꯭ꯔꯦ ꯑꯩꯅꯁꯨ ꯑꯁ ꯂꯥꯏꯖꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯃꯥꯅ ꯇꯧꯔꯝꯗꯣꯏꯗꯣ ꯑꯩ ꯃꯤꯠꯇ ꯎꯔꯦꯕ ꯇꯥꯃꯣꯆꯥ ꯂꯥꯏꯖꯅ ꯁꯔ ꯄꯨꯟꯁꯤꯕꯁꯦ ꯌꯥꯝ ꯅꯨꯡꯁꯤꯖꯕꯅꯤ ꯑꯩꯁꯨ ꯈꯪꯉꯤ ꯄꯨꯟꯁꯤꯕꯅꯁꯨ ꯃꯥꯕꯨ ꯌꯥꯝ ꯅꯨꯡꯁꯤꯕ ꯃꯥꯜꯂꯤ ꯄꯨꯝꯅꯃꯛ ꯑꯣꯏꯗꯨꯅꯁꯨ ꯍꯧꯖꯤꯛꯇꯤ ꯄꯨꯟꯁꯤꯕꯁꯨ ꯃꯇꯤꯛ ꯆꯥꯕ ꯃꯤ ꯑꯣꯏꯈ꯭ꯔꯦ ꯑꯩꯈꯣꯏ ꯕꯦꯝꯃꯕꯨ ꯀꯩꯁꯨ ꯅꯤꯡꯁꯤꯡꯂꯝꯂꯔꯣꯏꯗ ꯑꯟꯖꯨꯁꯨ ꯄꯨꯟꯁꯤꯕꯒ ꯊꯦꯡꯅꯔꯒ ꯋꯥꯔꯤ ꯁꯥꯟꯅꯔꯛꯈꯤꯕꯗꯨ ꯔꯟꯕꯤꯔꯗ ꯍꯥꯏꯗꯣꯛꯇ꯭ꯔꯤ ꯀꯩꯁꯨꯝ ꯈꯪꯗꯕ ꯁꯥꯔꯗꯨꯅ ꯀꯔꯤꯒꯨꯝꯕ ꯁꯔ ꯄꯨꯟꯁꯤꯕꯅ ꯍꯧꯖꯤꯛꯐꯥꯎ ꯂꯥꯏꯖꯕ ꯅꯨꯡꯁꯤꯗꯨꯅ ꯂꯩꯔꯝꯂꯗꯤ ꯇꯥꯃꯣꯆꯥ ꯅꯪ ꯌꯥꯒꯗ꯭ꯔꯣ ꯑꯩꯅ ꯌꯥꯗꯕ ꯀꯩꯁꯨꯝ ꯂꯩꯇꯦꯗ ꯄꯨꯟꯁꯤꯕꯒꯤ ꯂꯨꯍꯣꯡꯕ ꯂꯦꯞꯅꯈꯤꯕꯅꯤ ꯑꯗꯨꯗꯒꯤ ꯁ꯭ꯀꯨꯜꯗ ꯑꯣꯖꯥ ꯑꯣꯏꯔꯝꯕꯅꯤꯅ ꯃꯤꯅ ꯍꯥꯏꯅꯒꯗꯕꯗꯣ ꯑꯩꯈꯣꯏ ꯕꯕꯥꯅ ꯇꯧꯔꯛꯀꯗꯕ ꯃꯌꯥꯝꯗꯣ ꯈꯜꯂꯒ ꯑꯩꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯂꯥꯞꯅꯅꯕ ꯁꯤꯟꯈꯤꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯄꯨꯟꯁꯤꯕꯒꯤ ꯂꯨꯍꯣꯡꯕꯁꯨ ꯀꯥꯏꯔꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯕꯦꯝꯃꯒꯤ ꯋꯥ ꯍꯧꯗꯣꯛꯂꯨꯕꯗ ꯑꯩꯈꯣꯏꯅ ꯍꯦꯟꯅ ꯌꯥꯝ ꯄꯥꯝꯕ ꯑꯣꯏꯅ ꯊꯣꯛꯑꯅꯤ ꯑꯩꯈꯣꯏ ꯕꯕꯥꯅꯁꯨ ꯌꯥꯔꯛꯇꯧꯕ ꯃꯥꯟꯗꯦ ꯑꯗꯣ ꯁꯔ ꯄꯨꯟꯁꯤꯕꯁꯦ ꯇꯥꯃꯣꯆꯥꯅ ꯆꯠꯂꯣ ꯍꯥꯏꯅ ꯇꯥꯟꯊꯣꯛꯈꯤꯕ ꯅꯨꯃꯤꯠꯇꯨꯗꯒꯤ ꯉꯁꯤ ꯐꯥꯎꯕ ꯌꯨꯝꯗꯨꯗ ꯂꯥꯛꯈꯤꯗ꯭ꯔꯕ ꯑꯦꯛꯖꯥꯝ ꯍꯥꯏꯗꯣꯛꯄ ꯅꯨꯃꯤꯠꯇꯨꯗ ꯂꯥꯛꯇꯤ ꯂꯥꯛꯑꯝꯃꯤ ꯑꯩꯁꯨ ꯅꯨꯃꯤꯠꯇꯨꯗꯗꯤ ꯈꯪꯍꯧꯗ꯭ꯔꯦ ꯑꯩꯈꯣꯏ ꯑꯕꯨꯡꯉꯣꯅ ꯇꯝꯕꯅꯤ
Ima hoisu thawala loina chanakhibagi kanamta thengnahudri. Yaresi. Si warisi tokche. Atoba wari sanarasi. Ado tamocha lai jo school do ekhoina chalaga unabadi yadabra. Khangdi. Family member natrati yade sahibani. Mana sudi tholo yadabani na ekhoina chalaga unarani. Ai lai jo yam unaninge tamocha. Hadak Ningthouja kawagi babaga imaga chalaga phajana themaga purakani haibani. Aduda unahoro. Renbrigi wadu tabada asomda anjodo mamitu khanglam thorakli. Oh, adudi Diwali mamangda lawrdo na tutamcha. Aduda oina unahorage. Diwali nung muwali ngaiduda Sunday dawani. Saturday ki school suti thanabadu aiduda lawrani haibani. Pharine aishu yumda Saturday da lawbula on hairam lage. Adu tamocha ai wam thayawgi. Kaino lai jadu la adi akhoi punda busukuiri Diwali numitudi linane akhoi pula punge ko Janbirdi ipa phadong hairekli lak pula adi pulo kaino masu wakhalu ngai janaba tamcha ai thamlage imana kawri hoi asumna phone du thamnakri namidang do punsiba anjugi number du call tawrakli anju sungai ga leirambo oiramali ring amu anirak chatpaga pai khalakli hello sir lai jado Ningthouja kawudadi tholakani na haigum tawi aduda unaro adudi mathang thadani yam wali aide hengma unaba pam aduda sir school da unabado family gi mina tadi yade na haigum tawani mong yenguragi unaba yaragan unaragi yadragana nangna haiba matam du phawba ngaiba daridana hoi sir coming Sunday seda chaluragi asumna ni to so ngai wari sanaraga phone du thamnakri Sunday numit ke ayukni lai jado lyric som parambadagi nakana lairiba diary duda munnenglaga wakhalduda sukhalli damja nangsoi muning singbra ngasidi mangdo uram ainga khutche paraga yam kapame daibang dadi oiroi da banina mangdoina kaplamriba khangdi nuksina bu khudinga kaina gani khana nuksina kiba kana sulairamna adu boy gi nuksibadi akibam talai kidana Thangna phana nungsi jakibani asumna mingyo kini khanglamnadi kari gi nungsi ramgani maralai jadraba singna bathamoi se kari gi kaphalune laija nang fi sore rodra laija su sintarakli ba pirangdo sasa dai thoraklaga nangmi ba mai thongaloina na sudoini Thoibi so prapap chang selaklaga laija gi mami to yenglatuna kain ayuk sida kapamisina kapteda ai lok thungbagi hakti khanba aduda pidarin yari bema nang yang walo liko lote haiba Thoibi se phiro surase lo nungsa yam sadringai sida surase asomda punsiba so school da lagli gari du get mamang da khamlamnaga yam lemna changsalakli punsiba changlak po baduda security nu paduna kanauna bigdaba punsiba so khonjal tabna angangam da unajagi Security nupado punsiba da haifet engladuna nuparo nupira nupini changbiro adudi punsiba su changlakli security nupaduna counter na kansida phambiram ai warden kautuktaragi hoi security nupado so warden du kawu chatkri punsiba so security duna hairama maphamduda changselenga phamli Sunday numin oibaduda parents ayam busulakne sadrangai basu yawi Sadra thoklaklaga wari sanabasu yauri security nupaduga warden duga su thorakli warden nupado ubada punsibado phamlamado phok hawgaladuna Suresh nangoide Suresh so punsibo irambaduda ngakna haima tamo punsiba itha thajadana kaido bulakpanu punsibado asengba haidokri ngayakdang duda ngamna bahairakli akhoi mamugi machanapi singthokpa ba sida leibani unakidaba kuire aduda lambi thoena amta unarage na changlakpani Suresh to maithongnu khajik ta oladuna tama family member na tadi unaba yadabani ne Suresh nang aimu thajadribra kuire minute 10 mukdang unaramge tawani punsibana kadu karanta wa mina tawaduda Suresh so yadaba ngamdre pharitam unaro tamoi bagi ayarabani boarding rule dadi yadabani tamona unagi harise kanan minghairo Laija kawani phiso hawani ai kauthoroge ngahak phamiramo tamo hoi Suresh so hatu hatu jatkri punsiba su kyan tana phamthai
ngayhak leiraba matung laijaga surajka lakpado ubada punsibado phamlambado phok hawgalaklaga lapdak lakliba laijada mamit kuptaba makhai yengli kuina oikidraba laijagi sakdamdo ngasi phawba ahongba karisa leiramdri hanglamliba haibabu tentak tawna leiramliba samdu khakni laijasu punsibana itha thajadana leplaga leirambaduda pungangakli thanglamba khongthangdo maso tapthana thangnakli laijagi matawduda punsibasu surasna chingnakiba tari khanduna nokfet tawraga laijagi manakduda praprak changsalakli laijaso harawbai karigoi masadu thak nikladuna punsibada piri yengnaga machuna tablu kawrakli damcha laijana damcha kawrakpaduda suraso wakhaldu lana khanjiludri tamo mayam leirisida ngahak wari sanaru yam kuibada yadeko punsibasu tablu khamlakli hoi kuiroida surasu chatkri punsibasu laijada onsaladuna angam laija ngasai makai tarang chatlambado haujiktada gyan khangta tai mapido sasatai thorokladuna sir ngahak leibiramo wahi se hairamna galaijado mamaidu yam thona lei thoroklaga kana jankri punsibado wahi ama phaw haiba nang haude laijana jankibado ngakne yengtuna lei haude laijaso magiramda jansilaklaga diary ga laiti duga polythene amada hapjilaga yam thona jen thoragli punsibaso hana gi lefamdoda leplaga damak leiramni laija jansilakpagi soru thabet ka holduna sir si punsibaso polythene na monengliduna kaino sibo sida pamnaga gyantana wari sanasi laijado punsibana haidu dadi tarakliba mapido atat akam leiti makokta kobliba phadiduna mapido sasatai thoraklaga warongna hairakli asukoiba matamse nongma natraga nongmadi aigi nakta lakhini khana mikosibu wana ngai jakhibani adubu ngasidi damchana mitmangsida leplaraba mikopsida aigi mitagi pise tarakanu yadre upai leitraba aigi milu pirangsina asuklam helise karigino khangde punsibado akoibada leiriba misingduda haifet yenglaga masada pakhatna kaigino nangna kapliduba mina uraga lana khankini kapkan anga nangi mitki pisei yengbalakpanati law sida phamnaga wari phajana sase laijaso mapido sasatai thokladuna thamcha ahojik ekhoini wari sanabagi pathau tadri inamana khangkhraga nungairo se damchana nusine pirakhiba laidise damchagi manakta dum tham damchana melaiga wikraso aiba mirai biramlaso thamoi singna nusirubana rakhangdi aidi damchabu kauthokpa ngamdri punsi supa kahawba ngamgadau sumandri punsibado bisumda khangchuk sukjilaga kaino nangna ngangli mayamdaba kadaidagi melaino damcha ai changkhragi Pray so ayo jarge ko asida yawi patari se loiba phau dang dipa biu ko damcha ai chang lage damcha su chalu wai saharam nagalai jado mamai do palai raga chatke dauri punsibado yam pakhatna laijigi makhoto ta pharaga khonjol do nganglaga hairakli kaino nang tawsiba ha mamai makok samnadaba wangak ta hairsi karigen ngasi aina saungnakdana boarding da leibana piyaraso chen tokani ko